Union Minister Scindia Waqf anauba losna Waqf mingda Labor Lamsing Bulana Sizanaba Tingduna Miamgi Chakwat Kongtangi the Mak Sizanaba Ngamhalagani Haina Fongdokray Waqf anauba law asiki matang da Minister Scindia anauba law sina Muslim singna katlakpa lamsing bu ningthina sizanana ba amade Waqf mingda Lairiba lamsing bu ningthina manage tauba ngamhanbagi mathakta heritage site singbo ngak senduna thambada mateng oibada natana social welfare gi lamda kumang sauksan ba ngamhangani masigi mathakta law asina lengakpagi thabak thauram fagat handuna property management gi thabak thauramda transparency puraknaba Waqf board singa local authorities singi marakta mateng pinaba hengat hanbagi mathakta stakeholders singi right ngak nabagi pandam thamli hairi Union Minister asina opposition ki wakhalon asi Waqf board po control tawduna board asiki makha da leiriba property sing makoi gi apamba moongda sizinabani haina maral siraduna opposition na pamliba sing asi Prime Minister Narendra Modi BJP amadi lenga asina miyam da khanghan bangamle hairi panbayabadi BJP lengak na parliament ta Waqf amendment bill lisingani kunga mga puthokuna house animakna bill asi pass tawkraba matung hauki bathang sanumita President Draupadi Murmuna ayaba pibadagi ek on krabani adubo ek asigi mayokta opposition na akan bamongda yaning da bafongdok pagi mathakta leba asigi mafam kayada ek asigi hando u haiduna protest chathanaribani